India amasung China gi oiriba fibam asida China bu mangda thamduna India gi Agni 5 missile test Toukhre. Indian Defense Update ki video amada mayam pumnamakpu amuk kahana taram okseri kari leiribage haibadu punamiyeng tabinasi. 27 October 2021 Wednesday gi numit asida India gi long range nuclear missiles Agni 5 mapung fana test Toukhre. Hairiba missile asigi range asi 5000 km ni maram aduna karigumba mathau tarakpa taragadi China gi maru oiba mafamsing aduda manung hangchina attack toba ngambagi capacity adu hojik leire. Hairiba test asi Odisha gi coastal area da leiba APJ Abdul Kalam Island da pangthokibani. Pangthokriba test asida Agni 5 missile asina mahaki target adu yamna accurate oina high degree da hit toba ngamki. India si hauzik air surface amasung water hairiba ahum asimaktada loinamak nuclear strike chathaba ngambagi capabilities adu leire. India gi anauba Agni 5 ballistic missile series asi India gi leiriba fighter jet sing Rafale Sukhoi 30 amasung Mirage 2000 masina chingba asida haptuna air strike chathabagi capabilities adu lei. Ising manungi oinasu India gi leiriba submarine sing asida hairiba anauba ballistic missile sing asi hapsinduna 750 km fawbada leiba target sing di irai line hit toba ngambagi sakti adu hojik leire.